Ngasi tang tara mari ako'y chairauba numit numidang waramgi ako'y pung mga makay tasle ay si Jiribam dagi bus tungay Silchar yawjaraga Silcharda agi hayeng ayuk pung nipan makay dagi Agartala yawba train tungjana ba tawako tabak mo hotel lamada lecture ge na ay laksabani adubu asa ayuk dagi akong ako'y nasachariba lambi Silchar yawba Jiribam dai laiba lambi sida ako'y Ranipur haidana maitay pangalichin naw singa maitay singa punna binaba ako'y highway gi paringda ataba ako'y mafam mamalay madayda iyamba ako'y Ngariyanbam Madhuchandra haina lambam masong idi social activist amani manay ka haidana hana layramni adugi president ga su oina au pubiramani mana nga sayuk tagi nang haidana adum haidana layba ado hauji pas manungay na chatsari ngay isda जो याम बसिना नंग लाबरा आई गाइदना लई हाइदना फोन तौबिरे आईदी बस की भाड़ा जे सिलचर यौबगी लुपा मरफू खक्तनि पिथोक जग्रबनी अदोबो आई हौजी फलारबो नैदु लांथोरे असिदगी खिजिंतन चलगा अकोइगी केनोसी रानीपुर यौरगनी आई रानीपुर द कुमदा जाहोरेरगा मतमसिना कईगुम फंगतरदि याम अपिकपा अकोइगी खुंगंगनी अदु चौरापा मसक अमा ख्वाइगी मफमदा sakpa ngambre yenjage ado masina ai handaki Assam khongchat 2025 lising kumja lising ani kumanga da aina Assam khongchat aina maitai khungang sing chachebasi masina iroi loibo oigani haibasi aina ai thajajare kaina haibda hayeng ayukta apagi Silchar dagi train tongerga Agartala yorerga mathang nongal baga Agartala dagi Imphal pairak namba ai sinjabani bus dagi kumda jawre bus satkhare Ranipur aidu yawjare ada Tamo gi changpham si aswaidani seisa school lama laim si maitai gi yum sing pareng ni lairi se akhoi gi Ranipur se maitai gi ngaktani yum kayam leba Tamo so ada leptana le sidaisda akhoi gi Ranipur gi school lai aduga akhoi gi kari chingmai jam kulamani haidana kulamani gi haiba mingda kulamani school do sinatro aima asom momang de lehorobra o asom de kulamani haina chowe school lama leibani Tamo si de ngai le Tamo si aina Ranipur Higher Secondary School bus can be higher secondary school Tamo si aina adom tawidana otpidana akoi ningdamda orajo akoi mi 9 lakani tumom chabom sindiramu gaina ahum lakani tumom chabom sindiu gaina ga sida bus kandi higher secondary school Ranipur haidana ado established in 1952 Tamo is they hauraida si when you do nani o donora o si maitai si kadai de haurino sigi mama sigi lambi si akogi akogi Silchar chakiba lambi ni sidagi kilometer ama phagadra akoi puran bazar ga ama phade ai khitang chalaga akogi bus kandi manaki aina chachagi ba akogi khakmara changbamgi da leiriba akogi puran bazar haidu yaure si maitai chorakna maitai yumji kayam moini chamu adu maitai pangandi panghana cham moina karom dono o asongi da o songi soro wang base si karino khawang lo kaino chede lambi sina nong pong nong chuboy da aduga haidi ko sidayisda thingbai jam ko gudamani haiba aidi kulamani masigi school si yam achauba 1993 da lingkhat pa urasu masayisda koi pabung bijenta kumar sharma oza professor oza nongmai khem tombi na chingba pujarakna moi akoi gi sidayisda national theater center aina
ꯃꯩꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩ ꯁꯦꯃꯤꯅꯥꯔꯒ ꯇꯧꯕ ꯑꯩ ꯌꯥꯎꯖꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯗꯨꯅꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯛꯏꯁꯤ ꯀꯤꯂꯣꯃꯤꯇꯔ 15 30 ꯂꯅ ꯀꯩꯅꯣꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯇꯨ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯦ 30 ꯅꯦꯕ 30 ꯂꯩꯔꯦ ꯑꯗꯒꯤ ꯅꯠꯇꯦꯅꯦ ꯀꯩꯅꯣꯗ 30 ꯅꯤ ꯕꯥꯁꯀꯥꯟꯗꯤꯗ 30 ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯗꯒꯤ 28 ꯀꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯇꯥꯃꯣ ꯃꯣꯗꯨꯅ ꯑꯩ ꯕꯁ ꯑꯩ ꯕꯁꯇ ꯇꯨꯃꯤꯟ ꯆꯠꯆꯔꯒꯦꯅ ꯇꯧꯔꯦ ꯃꯥꯅ ꯑꯃꯨꯛ ꯕꯁ ꯇꯣꯡꯉꯤꯉꯩꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯅ ꯑꯩ ꯀꯨꯝꯊꯖꯍꯧꯔꯤꯃꯤ ꯑꯗꯒꯤ ꯁꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤꯅ ꯁꯣꯝꯒꯤꯁꯨ ꯃꯩꯇꯩ ꯀꯩꯅꯣꯒ ꯁꯝꯅꯔꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯟ ꯕꯖꯥꯔꯒꯤ ꯃꯩꯇꯩꯒ ꯁꯤꯅꯦ ꯑꯗꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯕꯥꯁꯀꯥꯟꯗꯤꯗ ꯑꯃ ꯄꯨꯔꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃ ꯂꯩꯕ ꯃꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯄꯅꯤ ꯑꯗꯣ ꯃꯥꯁꯨ ꯊꯣꯛꯂꯛꯇꯅ ꯉꯥꯏꯗꯅ ꯂꯩꯔꯤꯌꯦ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯄꯨꯔꯁꯤ ꯀꯔꯤ ꯇꯥꯃꯣ ꯁꯤꯒꯤ ꯔꯥꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯤ ꯁꯅꯤ ꯃꯟꯗꯤꯔꯕꯨꯗꯤ ꯈꯪꯉꯦ ꯁꯤꯁꯨ ꯃꯩꯇꯩ ꯁꯤꯕꯨꯗꯤ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯉꯥꯛꯇꯅꯤ ꯁꯣꯝꯒꯤꯁꯦ ꯅꯠꯇ꯭ꯔꯥ ꯁꯣꯝꯗ ꯃꯌꯥꯡꯒꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯕ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯔꯥꯅꯤꯄꯨꯔ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯃꯁꯤ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯔꯥꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯏ ꯃꯃꯤꯡꯗꯤ ꯂꯧꯈꯤꯕꯅꯦꯅ ꯍꯥꯏꯅꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯔꯥꯅꯤ ꯍꯥꯏꯁꯦ ꯈꯨꯟꯗꯥꯔꯛꯄꯗꯅꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯣ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯁꯦ ꯆꯟꯗ꯭ꯔꯄꯨꯔꯗꯒꯤ ꯍꯣꯡꯉꯛꯄꯅꯦ ꯆꯟꯗ꯭ꯔꯄꯨꯔꯗꯒꯤ ꯍꯣꯡꯉꯒ ꯔꯥꯅꯤ ꯀꯧꯕꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯃꯥꯏ ꯃꯃꯤꯡꯗꯒꯤ ꯑꯗꯨꯝ ꯔꯥꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩ ꯁꯤꯗꯤ ꯄꯥꯡꯒꯟꯒꯤ ꯃꯁꯖꯤꯠ ꯃꯥꯜꯂꯤꯗ ꯁꯣꯝꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟꯅꯦꯕ ꯁꯣꯝꯒꯤꯁꯤꯅ ꯁꯣꯝꯒꯤꯁꯤꯅ ꯁꯤ ꯆꯪꯉꯒ ꯃꯣꯏꯒꯤ ꯇꯥꯃꯣ ꯍꯣꯏꯒꯤ ꯉꯥꯔꯤꯌꯥꯟꯕꯝ ꯀꯣꯂꯨꯞꯁꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗꯁꯨ ꯂꯩꯕ꯭ꯔꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯤ ꯂꯝꯅꯤ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯏꯝꯐꯥꯜꯗꯩꯅꯤ ꯃꯥ ꯑꯣꯖꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ 90ꯗꯤ ꯍꯦꯜꯂꯕ꯭ꯔꯣ ꯉꯥꯔꯤꯌꯥꯟꯕꯝꯒꯤꯔꯣ ꯅꯠꯇꯦ ꯊꯦꯅꯥꯎꯖꯝ ꯒꯨꯅꯃꯅꯤꯒꯤ ꯃꯆꯥꯅꯤ ꯃꯆꯥꯗꯤ ꯃꯣꯏ ꯈꯔ ꯁ꯭ꯀꯨꯜ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯟꯅ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯔꯝꯒꯦ ꯂꯧꯎ ꯁꯤꯡꯎꯕ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯍꯥꯡꯉꯤꯁꯨ ꯃꯩꯇꯩꯒꯤ ꯂꯝꯅꯤꯀꯣ ꯇꯥꯃꯣꯒꯤꯗꯣ ꯁꯤꯒꯤ ꯂꯧꯕꯨꯛ ꯑꯁꯣꯝꯒꯤ ꯂꯝꯍꯥꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗꯔ ꯑꯂꯤꯄꯨꯔ ꯂꯩꯔꯤꯁꯦ ꯈꯤꯇꯪ ꯆꯠꯂꯒ ꯑꯂꯤꯄꯨꯔꯗꯩ ꯂꯥꯛꯇ ꯄꯂꯥꯔꯕꯣꯟ ꯍꯥꯟꯅ ꯐꯪꯗꯣꯏꯅꯦꯕ ꯄꯂꯥꯔꯕꯣꯟ ꯍꯥꯟꯅ ꯐꯪꯉꯒ ꯄꯂꯥꯔꯕꯣꯟꯒꯤ ꯃꯊꯪꯗ ꯔꯥꯅꯤꯄꯨꯔꯅꯦꯕ ꯑꯗꯒꯤ ꯃꯐꯝ ꯃꯤ ꯁꯤꯔꯒ ꯃꯩ ꯊꯥꯕꯀꯣ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯔꯤꯌꯥꯟꯕꯝꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯇꯥꯃꯣ ꯍꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤꯅ ꯃꯤ ꯀꯩꯅꯣꯗꯤ ꯁꯤ ꯂꯛꯈꯤꯄꯨꯔ ꯆꯤꯡꯉꯤꯔ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯎꯗꯥꯔꯕꯣꯟ ꯑꯣꯏꯔꯦ ꯑꯣꯏꯔꯦꯕ ꯗꯤꯕꯤꯖꯟꯗꯤ ꯁꯕ ꯗꯤꯕꯤꯖꯟꯗꯤ ꯑꯗꯨꯝ ꯂꯛꯈꯤꯄꯨꯔ ꯑꯣꯏꯔꯦ ꯁꯕ ꯗꯤꯕꯤꯖꯟꯅ ꯂꯛꯈꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯅ ꯀꯩꯅꯣ ꯎꯗꯥꯔꯕꯣꯟ ꯑꯗꯣ ꯅꯣꯏꯒꯤ ꯈꯨꯟꯒꯤ ꯈꯥꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯣ ꯈꯨꯟꯒꯤ ꯄꯨꯟꯅ ꯅꯣꯏ ꯀꯩꯅꯣꯒꯗꯤ ꯀꯔꯤ ꯑꯅꯨꯋꯥ ꯃꯅꯨꯡ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯁꯣꯝꯒꯤ ꯃꯁꯥꯡ ꯆꯠꯈ꯭ꯔꯤꯁꯦ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯇꯥꯗꯣꯏꯅꯦꯕ ꯑꯆꯧꯕ ꯆꯠꯀꯦꯗꯤ ꯁꯣꯝꯗ ꯑꯗꯨ ꯌꯨꯝ ꯀꯌꯥꯝ ꯂꯩꯈ꯭ꯔꯤꯒꯦ ꯁꯣꯝꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯃꯣꯁꯨ ꯀꯩꯅꯣꯅꯤ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕꯅꯤ ꯏꯇꯩꯃꯁꯨ ꯑꯣꯏꯔꯝꯗꯥꯏ ꯏꯇꯩꯃꯒ ꯑꯗꯒꯤ ꯇꯥꯃꯣꯒꯤ ꯏꯆꯦ ꯑꯍꯜꯂ ꯑꯣꯖꯥ ꯏꯕꯦꯇꯣꯝꯕꯤꯁꯦ ꯌꯥꯏꯃ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯏꯕꯦꯇꯣꯝꯕꯤ ꯁꯤ
ꯀꯆꯥꯔꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯄꯨꯕꯤꯔꯝꯃꯤꯗ ꯖꯦꯁꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯃꯩꯇꯩ ꯑꯁꯥꯝꯗ ꯑꯍꯥꯟꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯖꯥ ꯑꯣ ꯑꯍꯥꯟꯕ ꯑꯁꯥꯝꯗ ꯑꯍꯥꯟꯕ ꯃꯩꯇꯩ ꯅꯨꯄꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯏꯕꯦꯇꯣꯝꯕꯤꯁꯤ ꯇꯥꯃꯣ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯌꯥꯏꯃ ꯅꯤ ꯑꯗꯩ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯇꯥꯃꯣꯒꯤ ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯂꯩꯔꯤ ꯃꯌꯥꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯖꯤꯛ ꯀꯅꯥ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯌꯥꯎꯔꯤꯒꯦ ꯇꯥꯃꯣ ꯁꯤ ꯇꯆꯧꯒꯤꯅꯤ ꯃꯣꯏ ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯤꯡꯃꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯅꯠꯇꯅ ꯍꯣꯡꯗꯣꯛꯅꯈꯤꯕ ꯌꯥꯎꯔꯕꯣ ꯁꯤ ꯂꯣꯏꯅ ꯍꯣꯡꯗꯣꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯝ ꯂꯣꯡꯖꯨꯝ ꯁꯥꯡ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯐꯦꯛꯇꯔꯗꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯨꯅꯤ ꯑꯗꯨ ꯃꯆꯥ ꯑꯃ ꯁꯤꯡꯒꯤ ꯑꯉꯥꯡ ꯊꯕꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯟꯗꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅꯦꯗ ꯁꯤ ꯍꯟꯗꯛ ꯄꯣꯊꯥꯔꯦ ꯑꯍꯥꯟꯕ ꯃꯣꯏ SS +1 ꯑꯍꯥꯟꯕ ꯐꯪꯕ ꯑꯁꯥꯝꯗ ꯑꯍꯥꯟꯕ SS +1 ꯑꯇꯩꯅ ꯄ꯭ꯔꯣꯃꯣꯁꯟꯗ ꯂꯩꯕ SS +1 ꯆꯦꯅ ꯇꯦꯝꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯏꯁꯩ ꯁꯛꯄꯗꯣ ꯅꯣꯔꯠ ꯁꯪꯒꯤꯠꯇꯣ ꯃꯝꯗ꯭ꯔꯤꯗ ꯐꯤꯆꯔꯤ ꯍꯥꯏꯐꯦꯠ ꯆꯧꯁꯤ ꯆꯪꯉꯣ ꯇꯥꯃꯣꯒꯤ ꯐꯥꯝ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯩꯇꯩ ꯀꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯨꯝ 30ꯃꯨꯛ ꯍꯥꯏꯗꯤ ꯄꯨꯟꯅ 100ꯃꯨꯛꯅꯦꯕ ꯔꯥꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯒ ꯀꯥꯕꯗꯤ ꯉꯝꯃꯤꯕꯣ ꯈꯪꯗꯦ ꯃꯗꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯅ ꯇꯥꯃꯣꯁꯤ ꯍꯧꯈꯤꯕ ꯀꯩꯅꯣꯗ ꯖꯤꯂꯥ ꯄꯔꯤषꯠꯀꯤ ꯂꯦꯞꯄꯅꯤ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯃꯥꯏꯊꯤꯍꯧꯏ ꯑꯗꯨ ꯚꯣꯠ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇꯅꯤ ꯑꯗꯨ ꯄꯄꯨ ꯑꯣꯏꯅ ꯍꯥꯏ ꯑꯗꯨ ꯄ꯭ꯔꯤꯇꯝ ꯀꯧꯏ ꯑꯩꯅ ꯑꯁꯦꯡꯕ ꯃꯃꯤꯡ ꯈꯪꯗꯗꯅ ꯍꯥꯏꯗ꯭ꯔꯕ ꯑꯣꯖꯥꯁꯤꯡ ꯀꯗꯣꯝꯗꯒꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯔꯣꯝꯗꯒꯤꯅꯣ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯕꯒꯤ ꯑꯩꯒ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯀꯗꯥꯏ ꯑꯣꯏꯒꯦ ꯑꯩꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯩꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒ ꯁꯤꯖꯒꯨꯔꯨꯝ ꯀꯔꯤ ꯃꯤꯡ ꯄꯨꯔꯅꯆꯟꯗ꯭ꯔ ꯅꯠꯇꯦ ꯂꯥꯏꯁꯪ ꯃꯟꯗꯣꯞ ꯂꯣꯏ ꯂꯩꯕꯤꯕ꯭ꯔꯣ ꯄꯨꯡꯒꯤ ꯄꯔꯕꯗꯤꯟꯒ ꯂꯣꯏ ꯇꯧꯕꯤꯕ꯭ꯔꯣ ꯇꯧꯋꯤ ꯑꯁ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯇꯥꯕꯗ ꯃꯗꯨ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩ ꯑꯣꯖꯥ ꯃꯇꯨꯡꯒꯤ ꯀꯩꯅꯣꯅꯤ ꯁꯥꯇ꯭ꯔꯅꯤ ꯑꯩꯇ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯜꯂꯕꯁꯨ ꯌꯥꯎꯔꯤꯗ ꯀꯔꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯁꯤꯡ ꯑꯣꯏꯅꯥꯝ ꯑꯗꯣ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟꯁꯦ ꯑꯣꯅꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯤ ꯀꯦꯞꯇꯦꯟꯅꯦꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯀꯔꯋꯥꯏ ꯂꯩꯔꯤꯅꯣ ꯀꯩꯅꯣ ꯑꯦꯛꯁ ꯑꯥꯔꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯔꯥꯅꯤꯄꯨꯔ ꯈꯛꯇꯗ ꯑꯩꯈꯣꯏ 5-6 ꯂꯩ 5-6 ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯟ ꯗ꯭ꯌꯨꯇꯤꯗ ꯏꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯂꯩ 3-4 ꯂꯩ ꯁ꯭ꯇꯥꯔ ꯊꯦꯛꯄ ꯀꯥꯡꯕꯨ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯨꯕꯤꯗꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯜꯅꯦꯜ ꯌꯥꯎꯈ꯭ꯔꯦ ꯒꯨꯅꯃꯅꯤ ꯃꯆꯥꯅꯨꯄꯥ ꯐꯨꯜ ꯀꯜꯅꯦꯜꯅꯤ ꯀꯩ ꯃꯃꯤꯡ ꯀꯧ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔ ꯇꯧꯗ꯭ꯔꯤꯕꯣ ꯔꯤꯇꯥꯌꯔ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯐꯠ ꯂꯥꯎꯅ ꯆꯪꯖꯔꯛꯀꯦ ꯍꯣꯏ ꯐꯅꯤ ꯅꯪ ꯅꯃꯤꯡ ꯂꯣꯏꯅꯃꯛ ꯉꯁꯥꯏꯅꯦ ꯑꯩꯅ ꯖꯤꯔꯤꯘꯥꯠꯇꯒꯤꯅꯦ ꯕꯥꯏ ꯆꯥꯟꯁ ꯀꯨꯝꯊꯔꯗꯤꯅ ꯗꯨꯀꯥꯟꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯒꯦꯅ ꯇꯧꯋꯦ ꯄꯦꯔꯦ ꯄꯦꯠꯂꯦꯕ ꯑꯩꯅ ꯆꯩꯔꯝꯃꯤ ꯅꯣꯏ ꯆꯣꯀ꯭ꯂꯦꯠꯁꯤ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯌꯥꯗ꯭ꯔꯕ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯕ ꯀꯔꯤ ꯌꯥꯝꯅ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨ ꯈꯪꯗ꯭ꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯟꯅ ꯎꯏꯗꯨ ꯂꯣꯏ ꯌꯥꯟꯊꯠꯂ ꯂꯣꯏꯅ ꯀ꯭ꯋꯥ ꯑꯣꯏꯅ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯀ꯭ꯋꯥ ꯑꯣꯏꯅ ꯇꯧꯔꯕꯣ ꯇꯥꯃꯣꯒꯤ ꯇꯤꯛ ꯐꯥꯝꯗꯨ ꯎꯗꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯆꯤꯡꯗ ꯁꯥꯔꯝꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯐꯝꯕ ꯅꯨꯡꯉꯥꯏꯕꯅꯤꯗ
멈미네. 아, 송기시죠. 어이네 나무 하이그. 스테이션 레일웨이 스테이션 같더니. 포링안 바이브로 포링안 바이브로. 포링안 바. You speak only English or you can speak Manipuri also? Huh? Speak to me in Manipuri. Maitironda hairu. Fajana. Ah. Poringan mo na kita. Poringan ba hayo? Poringan ba? Aigi iming hayo. Poringan ba kawi? Poiray ngan ba? Ngariyanbam ngari Ngariyanbam kawi. Pare pare. Acha. Oh, asomda udre. Sini aina maru opang singta tamo Madhuchandra di jamindar ni hana jamindar su oiba pabunggi maming du kari ya period haja Ngariyanbam period haja si akhoi Surasan Maharaj gi yamna chanaramba adugumba misak amani lamdam masomda Surasan Maharaj na akhoi pabung period hajda khudon biramba lupa topa akhoi hidak phu chauba ama leirami tamu gi yumda madu akhoi mayamna haijadana tawbadagi tamona harauna akhoi barak museum and library bon tarapur inau rajmani gida ya phajana hojik thendana leiri auga tamu gi pabung na sabiramba yumsi maitai gi yumjauda hojik pudi akhoi gi tamu gi family masa nupi sing mapanda forenda karida leiba adu moi mayamgi lainanaba kharadi semdu haita su ucan nungjan lairiba singdu masi manghan ningda haidana oja manipur gi oja mutua bahadur hoina itatatana laaga takpirami haiba kainoni o tamu gi mangiba si tamu gi tik phamni o railway station Ranipur haiba si railway station leire o aduni ai Ranipur se khoi Jiri to Silchar hek trade da sa sabu matam da hek thengna jagi Oja kunya monoi jumne sina. O si flarbon si sedal leire flarbon di kaithen ji yam chawre bo maitai de di mayang masing helama ne bazar ni mayang le mayang na bhara di maitai gi oram do mal maitai gi dei bhara lorga khwai ngai si akhoi gi jiri bam da gi hek jiri ghat da gi hendolok pada Ching yorom da koi lalpani nam lekdo sahi kun gi mamang da madu mai su leram pote madai da maitai pangal sing targa hujik ti kaithel achobam leire ne kaithel achobo koi madu kaithen sangdi jiri dagi bu hen chawrobo kenom tori mi su ga ju yam tille o yongjang em je pan mane tu tenwa nyam chai hek tu he khrabra hek kwa ni o quang tên o qua thare eba quang tên pare pare oh papa mẹ mới có lemon shape yaad re it's tiny lemon we need to